Imphal Cycle Road Joint Development Committee ni sinduna Pangai Yangdong Youth Development Association PYYDA office ta pawi mifam ama pangtokre mifam adugi manung chana committee convener Tonzam Somorjena phongdokhibada matam kayagi mamangdagi hauna sembidana laklaba lambi paring asibu sembinaba PR lengak laktungedagi hauna matamdugi lengakta kayarak hana haizakhiba laikrabasu ngasi phawba sembidana lairiba asibu sembinaba Manipuri Governor da memorandum amadi reminder tharbasu mityeng changlak tabadagi aroiba ultimatum amma ngasi pisinlagani mahangna makha tarduna lambi paring asida ahing nungthil khaidana masing thingamdraba mal puba gari kayana overload ta mal kaya haptuna chatpa amadi tongan ba government ke department ke employees sing vehicle sing paramilitary force ki deploy tawbagi heavy vehicle sing satpana lambi asigi phibam ka hena soksile Satra Satri Singna Mahi Tamba Satpada Matam Chana Mahi Tambam Sing Yaubanghamandre Lambigi Oful Namaram Weraga Satok Sintariba Mioi Kaktanatana Lambigi Nakalda Kundariba Yumtong Kayadasu Awaba Kaya Mayok Nahale Lambi Paringa Sida Masing Tingam Draba accident Kaya Toktuna Asopan Asi Anakaya Yaure Mashida Sunatana Hospital da Anaba Pukalakpada Hospital Nangdana Anaba Kaya Mafam Mashida Punsi Loikre Mashina Maramoidana Ngasidagi Hauna Numit Taramangani Gi Manungda Lengaki Mari Lainaba Mioi Shing Lakpiduna Lambi Paringa Sibu sembidaba tarabadi makhal makha kayagi khongjang changsinlagani amadi khongjang asida tholakpa apha fattagi teksa punnama laingakna pugadabani haina su phongdokhi ngasigi pawgi mifam aduda matam kuinadagi hauna sembidana laklaba lambi paring asigi nakalda lairiba club ki mihut chingamadi pangelgi ima ibesingsu saruk yakhi